ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯥꯟꯕ ꯈꯨꯃꯟꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯦꯄꯤꯁꯣꯗ ꯑꯃꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯃꯁꯨꯡ ꯈꯪꯅꯤꯡꯕꯅ ꯉꯝꯈꯩ ꯂꯩꯇ꯭ꯔꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯉꯁꯤ ꯑꯩꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯗꯥꯔꯛ ꯋꯦꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ꯫ ꯗꯥꯔꯛ ꯋꯦꯕ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯏ? ꯗꯥꯔꯛ ꯋꯦꯕ ꯑꯁꯤ ꯁꯔꯀꯥꯔꯅ ꯌꯥꯕ ꯑꯥꯏꯟꯅ ꯌꯥꯕ ꯋꯦꯕ ꯑꯃꯈꯛꯂ ꯅꯠꯇ꯭ꯔꯒꯅ ꯌꯥꯗꯕꯔꯥ? ꯃꯁꯤ ꯊꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏꯗ꯭ꯔꯥ? ꯃꯔꯝ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯉꯥꯟꯕ ꯈꯨꯃꯟꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜ ꯑꯁꯤ ꯏꯖꯨꯀꯦꯁꯅꯦꯜ ꯄꯔꯄꯁꯀꯤ ꯑꯣꯏꯕ ꯆꯦꯅꯦꯜ ꯑꯃꯅꯤ꯫ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯍꯥꯛꯅ ꯊꯥꯒꯠꯆꯔꯛꯀꯅꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯥꯔꯛ ꯋꯦꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯗꯥꯔꯛ ꯋꯦꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯇꯔꯅꯦꯠ ꯑꯁꯤꯒꯤ ꯄꯤꯛꯂꯕ ꯁꯔꯨꯛ ꯑꯃꯈꯛꯇꯅꯤ꯫ ꯃꯥꯅꯤ, ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯑꯩꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯟꯇꯔꯅꯦꯠ ꯑꯁꯤꯕꯨꯅꯤ ꯍꯥꯏꯖꯔꯤꯕ ꯑꯁꯤ꯫ ꯑꯗꯣꯝꯅ ꯌꯦꯡꯅꯤꯡꯕ ꯑꯉꯛꯄ ꯃꯈꯜ ꯀꯌꯥꯒꯤ ꯐꯣꯇꯣ, ꯄꯤꯛꯆꯔ, ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯊꯤꯗꯨꯅ ꯌꯦꯡꯂꯤꯕ, ꯄꯥꯅꯤꯡꯕ ꯀꯌꯥ ꯄꯥꯔꯤꯕ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯥꯏꯠ ꯀꯌꯥꯗ ꯑꯗꯣꯝꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯃꯣꯠ ꯀꯌꯥ ꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯑꯣꯏꯊꯣꯛꯍꯜꯂꯤꯕ ꯏꯟꯇꯔꯅꯦꯠ ꯑꯁꯤꯕꯨꯅꯤ ꯑꯩꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯁꯤ꯫ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯄꯤꯔꯤꯕ, ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗ ꯑꯃꯁꯨꯡ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯏ-ꯄꯥꯎꯒꯤ ꯂꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯍꯜꯂꯤꯕ ꯏꯟꯇꯔꯅꯦꯠ ꯑꯁꯤꯒꯤ ꯄꯥꯔꯠ ꯑꯃꯈꯛꯇꯅꯤ ꯗꯥꯔꯛ ꯋꯦꯕ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯇꯁꯦꯡꯅꯃ ꯏꯟꯇꯔꯅꯦꯠ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯁꯃꯨꯗ꯭ꯔ ꯑꯃꯒꯨꯝꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯑꯍꯥꯟꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯅꯦꯠ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤ ꯏꯟꯇꯔꯅꯦꯠ ꯑꯄꯨꯝꯕꯒꯤ 10% ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝꯅ ꯌꯥꯡꯅ, ꯌꯥꯝꯅ ꯀꯥꯟꯅꯔꯦ, ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤ ꯑꯄꯨꯟꯕ ꯏꯟꯇꯔꯅꯦꯠꯇꯒꯤ 10% ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ꯫ ꯍꯥꯏꯔꯤꯕ ꯄꯥꯔꯠ ꯑꯁꯤꯗꯗꯤ ꯅꯪ, ꯑꯩ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯆꯝ ꯆꯝꯕ ꯗꯤꯚꯥꯏꯁ ꯍꯥꯏꯕꯗꯤ ꯐꯣꯟ ꯅꯠꯇ꯭ꯔꯒ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯍꯦꯛꯇꯒꯤ ꯆꯪꯕ ꯌꯥꯕ ꯁꯥꯏꯠꯁꯤꯡꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯔꯠ ꯑꯁꯤꯅ ꯗꯤꯞ ꯋꯦꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯗꯤꯞ ꯋꯦꯕ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯕ ꯗꯤꯚꯥꯏꯁ, ꯐꯣꯟ ꯅꯠꯇ꯭ꯔꯒ ꯀꯝꯄ꯭ꯌꯨꯇꯔꯅ ꯏꯔꯥꯏ ꯂꯥꯏꯅ ꯆꯪꯕ ꯌꯥꯗꯦ꯫ ꯃꯁꯤ ꯆꯪꯅꯕꯒꯤꯗꯃꯛꯇ ꯄꯥꯁꯋꯥꯔꯗ ꯅꯠꯇ꯭ꯔꯒ ꯑꯔꯨꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗꯕ ꯄꯣꯠꯁꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯞ ꯋꯦꯕ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯌꯥꯝꯅ ꯄꯤꯛꯄ ꯁꯔꯨꯛ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯅ ꯗꯥꯔꯛ ꯋꯦꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯗꯥꯔꯛ ꯋꯦꯕ ꯍꯥꯏꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯨꯛ ꯃꯨꯟꯅ ꯅꯩꯅꯔꯁꯤ꯫ ꯗꯥꯔꯛ ꯋꯦꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯈꯥꯏꯗꯣꯛꯆꯔꯛꯂꯤꯕ ꯏꯟꯇꯔꯅꯦꯠꯀꯤ ꯌꯥꯝꯅ ꯄꯤꯛꯄ ꯁꯔꯨꯛ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤ ꯁꯔꯀꯥꯔ, ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯠꯇꯅ ꯑꯗꯣꯝꯕꯨ ꯇ꯭ꯔꯦꯛ ꯇꯧꯕ ꯑꯃꯁꯨꯡ ꯇ꯭ꯔꯦꯁ ꯇꯧꯕ ꯉꯝꯗꯦ꯫ ꯑꯗꯣꯝ ꯁꯛꯈꯪꯗꯕ ꯑꯃ ꯑꯣꯏꯅ ꯂꯩ ꯃꯐꯝꯁꯤꯗꯗꯤ꯫ ꯗꯥꯔꯛ ꯋꯦꯕ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯁꯛꯈꯪꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯑꯁꯤꯗꯗꯤ ꯗꯥꯔꯛ ꯋꯦꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯅꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯁꯤꯗꯒꯤ ꯗꯥꯔꯛ ꯋꯦꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯅ ꯂꯧꯔꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯁꯦꯟ ꯏ-ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯆꯥꯎꯅ ꯂꯧꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯗꯇꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ, ꯋꯦꯄꯟ ꯗꯤꯂꯤꯡ, ꯁ꯭ꯃꯒ꯭ꯂꯤꯡ ꯑꯃꯁꯨꯡ ꯐꯤꯜꯝ ꯄꯥꯏꯔꯦꯁꯤ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯗꯥꯔꯛ ꯋꯦꯕ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯏ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯔꯤꯕ ꯗꯥꯔꯛ ꯋꯦꯕ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅ ꯊꯤꯡꯗ꯭ꯔꯤꯕꯅꯣ ꯑꯃꯁꯨꯡ ꯊꯤꯡꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯇꯁꯦꯡꯕ ꯃꯔꯝ ꯑꯁꯤ ꯑꯩꯍꯥꯛ ꯐꯣꯡꯗꯣꯛꯆꯔꯛꯀꯦ꯫ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯑꯔꯣꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯏꯟꯇꯔꯅꯦꯠ ꯑꯁꯤꯗ ꯊꯝꯂꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯇꯣꯞꯄꯁꯤꯡꯅ ꯍꯦꯛ ꯇꯧꯕ ꯑꯃꯁꯨꯡ ꯏꯟꯐꯣꯔꯃꯦꯁꯟ ꯍꯨꯔꯥꯟꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯀꯌꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯁꯤ ꯂꯩꯔꯝꯗꯕ ꯌꯥꯏ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏ-ꯄꯥꯎ ꯀꯌꯥ ꯑꯃ ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ ꯐꯪꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯈꯨꯠ ꯊꯤꯖꯤꯟꯅꯗꯨꯅ ꯂꯥꯟ ꯐꯥꯎꯕ ꯊꯣꯔꯛꯄ ꯌꯥꯏ꯫
ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦ, ꯁꯔꯀꯥꯔꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯂꯣꯏꯅ ꯈꯪꯍꯟꯕ ꯑꯁꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯗꯕꯁꯨ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛ ꯗꯥꯔꯛ ꯋꯦꯕ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯇꯔꯅꯦꯠ ꯍꯥꯏꯕ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯗꯥꯔꯛ ꯋꯦꯕ ꯑꯁꯤꯁꯨ ꯂꯩꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯁꯔꯀꯥꯔꯅ ꯗꯥꯔꯛ ꯋꯦꯕ ꯑꯁꯤꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯗꯥꯔꯛ ꯋꯦꯕꯄꯨ ꯁꯤꯖꯤꯟꯅꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯁꯤ ꯐ꯭ꯔꯤ ꯑꯣꯏꯔꯕꯔꯥ ꯍꯥꯏꯕꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯈꯜꯂꯝꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯖꯤꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯒꯅꯤ꯫ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯀꯔꯝꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯍꯥꯛꯀꯤ ꯂꯝꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯄ ꯑꯁꯤ ꯁꯧꯒꯠꯀꯗꯒꯦ? ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯁꯤ ꯑꯌꯥꯝꯕꯅ ꯗꯥꯔꯛ ꯋꯦꯕ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯄꯨꯂꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯑꯃ ꯗꯥꯔꯛ ꯋꯦꯕꯇ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯃꯈꯜ ꯀꯌꯥꯒꯤ ꯁꯤꯁꯇꯦꯝ ꯑꯃꯁꯨꯡ ꯁꯣꯐꯋꯦꯌꯔꯁꯤꯡꯕꯨ ꯗꯥꯔꯛ ꯋꯦꯕ ꯑꯁꯤꯗ ꯊꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯗꯥꯔꯛ ꯋꯦꯕꯇ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯃꯣꯅꯤꯇꯔ ꯇꯧꯔꯤ꯫ ꯃꯈꯣꯏ ꯗꯥꯔꯛ ꯋꯦꯕ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯌꯨꯖꯔ ꯑꯃꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯁꯤ ꯉꯥꯛꯇꯨꯅ ꯊꯝꯂꯒꯁꯨ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯊꯣꯛꯅꯕꯒꯤ ꯃꯆꯥꯛ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯁꯔꯀꯥꯔꯅ ꯃꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝ ꯗꯥꯔꯛ ꯋꯦꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯟꯗꯨꯅ ꯆꯪꯒꯦ ꯈꯟꯕ ꯑꯣꯏꯔꯕ ꯇꯥꯔꯒꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ, ꯆꯪꯕꯤꯔꯨꯔꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯈꯛꯅꯤ ꯑꯩꯍꯥꯛꯅ ꯐꯣꯡꯗꯣꯛꯆꯒꯗꯕ꯫ ꯃꯁꯤ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ꯫ ꯈꯕꯔ ꯑꯃꯁꯨꯡ ꯏ ꯄꯥꯎ ꯀꯌꯥꯗ ꯗꯥꯔꯛ ꯋꯦꯕꯇꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯐꯥꯕꯒꯤ ꯄꯥꯎ ꯑꯗꯣꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯂꯒꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯗꯥꯔꯛ ꯋꯦꯕ ꯑꯁꯤ ꯑꯗꯣꯝ ꯄꯨꯟꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯆꯪꯕꯤꯒꯅꯨ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤ ꯅꯠꯇꯕ ꯗꯥꯔꯛ ꯋꯦꯕꯀꯤ ꯃꯥꯡꯖꯕ, ꯑꯗꯣꯝꯗ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯗꯕ ꯈꯔ ꯑꯩꯍꯥꯛꯅ ꯊꯝꯖꯔꯝꯃꯤ꯫ ꯗꯥꯔꯛ ꯋꯦꯕ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯍꯥꯛꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯌꯥ ꯑꯃꯁꯨꯡ ꯍꯦꯀꯔ ꯀꯌꯥ ꯑꯃꯅ ꯁꯤꯖꯤꯟꯅꯕ ꯋꯦꯕꯁꯥꯏꯠ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯒꯏꯟ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯑꯗꯣꯝꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯗꯕꯨ ꯍꯨꯔꯥꯟꯅꯕ ꯑꯃꯁꯨꯡ ꯂꯧꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯗꯣꯝꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯑꯗꯨꯕꯨ ꯍꯦꯛ ꯇꯧꯈ꯭ꯔꯕꯗꯤ, ꯑꯗꯣꯝꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯑꯃꯕꯨ ꯂꯧꯈ꯭ꯔꯕꯗꯤ ꯑꯗꯣꯝ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯗꯥꯔꯛ ꯋꯦꯕ ꯁꯤꯖꯤꯟꯅꯔꯨꯕ ꯃꯇꯨꯡꯗ ꯁꯤꯖꯤꯟꯅꯕ ꯂꯦꯞꯂꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯗꯥꯔꯛ ꯋꯦꯕ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯆꯪꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯛꯇꯅꯤ꯫ ꯗꯥꯔꯛ ꯋꯦꯕ ꯁꯤꯖꯤꯟꯅꯔꯨꯕ ꯃꯇꯨꯡꯗ ꯊꯥꯗꯣꯛꯈꯤꯕ ꯅꯨꯄꯥ ꯑꯃꯈꯛꯇꯗ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯗꯥꯔꯛ ꯋꯦꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯤꯕꯅꯣ ꯍꯥꯏꯕꯗ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯇ ꯗꯥꯔꯛ ꯋꯦꯕ ꯑꯁꯤꯗ ꯊꯣꯔꯛꯄ ꯀꯔꯤꯅꯣ ꯈꯪꯗꯕ ꯔꯦꯟꯗꯝ ꯀ꯭ꯂꯤꯛ ꯈꯔ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇ ꯆꯪꯈꯤ ꯍꯥꯏ꯫ ꯃꯍꯥꯛꯅ ꯆꯪꯂꯨꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯤ ꯑꯃꯕꯨ ꯊꯣꯡꯗꯨꯅ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯝꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯗꯕ ꯑꯃꯁꯨꯡ ꯑꯀꯤꯕ ꯄꯣꯛꯈꯤ ꯍꯥꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯗꯥꯔꯛ ꯋꯦꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯦꯜ ꯑꯥꯏꯀꯟꯗꯨꯕꯨꯁꯨ ꯅꯝꯕꯤꯔꯝꯃꯨ꯫ ꯑꯩꯍꯥꯛꯀꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯑꯗꯣꯝꯅ ꯊꯤꯡꯅꯔꯨꯕ ꯇꯧꯗꯅ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯌꯧꯔꯛꯅꯕꯒꯤꯗꯃꯛꯇ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯑꯗꯣꯝꯒꯤ ꯋꯥꯈꯜꯕꯨ ꯑꯉꯛꯄ ꯑꯃꯁꯨꯡ ꯍꯣꯡꯍꯟꯕ ꯉꯝꯕ ꯀꯥꯟꯅꯔꯕ ꯏ-ꯄꯥꯎ ꯀꯌꯥ ꯇꯠꯇꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ꯫ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯂꯤꯡꯛꯁꯤꯡ ꯍꯥꯞꯆꯔꯝꯕꯅꯤ, ꯃꯗꯨꯗ ꯆꯪꯗꯨꯅ ꯐꯣꯂꯣ ꯇꯧꯕꯤꯔꯛꯎ꯫ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜꯁꯤꯒꯤ ꯑꯣꯏꯕ ꯃꯇꯝꯒꯤ ꯑꯞꯗꯦꯠꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯐꯪꯕꯤꯒꯅꯤ꯫ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫